Bruce Lee. Matam chuppugi oina martial arts ki jagatta sakna sona batana magi 1 inch punch haiba skumba angakpakin khutinsna mahaksi prithima lemstay da pokhiba khwaidigi tangba athlete amani haibasi meksing ulamki magi supnagi khutsamu ki arapadai supnagi inji muktang thindorakpa magi kingi sapusi miyoibana tawwa ngambagi oithokpagi wangmadani oithoktabani khanagadaba dugumba angakpa sapu oikibani Midyengi oinadi masimakti cricket masana da hairagana batsman amana hai humba tawda ball tu ngakta ngakpada 6 yokibaga amhani hai fogyai sumnagi second ama faw phadana nong thangna tiada ngalambagum thindorakhibaga mahaki kinna force pound chani kunthra dagina samri hum phutra fawba sunghanba ngamki masimakti keji marifu mari lumba UFC fighter amana leijabi thadana khuna kawrapagi madugi saphuduga mana dawribani Magi masigi inchi yamagi kinsna angakpa changda safu kalibasigi masigi maramsna magi thilamdagi firai magi clips dagi damak hawrabani magi body alignment mapung phabani amasung lengjungi firaina magi maningdalai hawa khongi sakti safu pumbadu magi kin yauraknabagi lambi ama oihalli lambi ama semi ekoina pawu mauba right cross ka hariba sugumba kin khutin sigum pivot point faulaitaba ikoigi Bruce Lee gi magi 1 inch punch na kadigidam asuk sapu kalibano haibadu Newton gi cradle na ikoida karitai lengdana leiba spear sing si matai thangwe spear amada ikoina thoidokpa sapu mabisin bataragadi marki spear sing stay da mathang energy transfer tawduna lagduna asongi khwai matai thangwe spear dobu mathak nomda paikhadanba haigadanba ngammi haibasi Newton's cradle na ikoido lei asumna Newton gi cradle gi matogum ligi maning thangba khongi energy si magi khutum da transfer torokpani Newton's cradle su adumangai kariguma ball sing si amaga magyam lapnaram laba natraga makoi si manadaba tongan ba angle dagi sapu pisinduna thengainan bataragadi energy manglamgani matai thangba songi balls na haigat pa paikat pagi sang si kharam khaidi hantharamgani haibani Bruce Lee na magi maningi khongdu laimai da khangnam namamaga kap khalaktuna masagi sadong sing krak sing sinan basna masna Newton gi cradle gi marke ball ahum dugi saklol logani amasung paithok tori ba yekna banatraga opponent tuna asom nakal gi aroiba khwai matai thangba ball dugi saklol logani sigumba manung hanjan ba kanglon amagi mapung fana taram basna Bruce Lee gi inchi amagi kinsi angakpo phangna sapo kalam libani Malayam state da paupa athlete kya sauduna lady adubu makoina kauna thina magilam state da Bruce Lee gum thuba yangba khengba yau sigi masigi maram si Bruce Lee gi brain da white matter gi sang si yamna yawon oigani dana expert sing na phongdole karigumba amada puning changsinba problem solve tawba thori chatpa mina thori dagi tandana chatpa sumba balancing gi lamna chingba sing state da white matter na chauna tengbang libani saknairaba heavyweight boxer Mike Tyson asu sum haikibalai atai gi dikhangde adubu haksang lumba Bruce Lee gi oinadi ma masadagi ka haina lumba heavyweight fawwa thindarakani habisi masai gi thajabani ngasi gi MMA mixed martial arts haibas kumba boxing wrestling judo jiu-jitsu karate muay thai amasung atopa discipline kya gi techniques ng punsin aduna semba sungba hybrid combat sports si linkatringai mamangda martial artists ayambana makoina khwaidagi phai kanagani khanjabadgumba fighting style amada napsinduna madu khakta luptuna le adubu Bruce Lee disuknagi khupuna amakakta atangbasi matang na mangjaba amasung practical oiba walai haibasi khanbadagi tongan ba fighting style kya da yam nauringai ngalingi matamdagi dumak master torakhi mamai da mahangna jitkundu haiba hybrid combat system haidi yanchin tensionaraba khupuna makal masagi martial art style si putolom kibani isa gi aning mapamba isa gi wakal isa gi ni yaningdabadi isa gi moni adubu ngasi gi niyom naiba khufuna swaida kausin biyai swaida di kau piyade si to wayai dana kanglon nairaba funabi sports sing sigi champion ni dana lerib sing si niyom niti amata thamda street fighter tongning tongno funaning mamung funo dana thadok pataragadi karigumba Bruce Lee na magi machin tumni ngai yaklauni ngai prime time dadadi khuding maksi amamam toina maithi bi ngamgani dana mathau amoina thiziliba expert khran phongno kibalai Bruce Lee MMA ne sport amoina lerak tringai
chahi kun gi mamang da hinglambana magi mafamda singamki si thoiki haibagi thodokpa akaknaba title makti leite adubu marks prithibis da pokiba tangba taibong mi amani haibasti thengna loina hobasingna chingnadana damak yazaba famne Enter the Dragon hariba films da sinmati ama yawkiba Bruce Lee gak thengna una hoba kona di masamangsu sakhanglab actor amoy rakhiba Jackie Chan na public da sumna phongdokiba lai Bruce Lee si aduki mati thui hoi Muhammad Ali Mike Tyson noisu kinse aduki mati yangi thui adubu makhoi gidi kindu parakba phawdi uri adubu Bruce Lee gidi mitpu khapuraba palakpana handoine Muhammad Ali, right now Tyson, the punch fast, but you still can see. Film gi nataba Bruce Lee gi asengba thodo wari amasu khangminase George Dillman Nipasi boxing gi ningthorel Muhammad Ali ga Pennsylvania gi dialect hariba mpham state da matam sangna punna train tong narki badum bani pani matung tarak pada Dillman Muhammad Ali gi personal bodyguard fawpa chahi kya oiramki matung tarak pa chahi singda Dillman Malem gi afawba martial artist kya ga punkhiba Black Belt magazine gi Hall of Fame member amasu oikiba magazine sigi martial arts instructor of the year mingthol faw fangkiba Ryukyu Kempo karate da 10 degree black belt ring yokiba thumba singthani ngai oiba martial artist amani 1960 gi tangkhai chalakpada sangha phanga gi khuthangdagi Dillman Bruce Lee ga sakhangna rakhi marup oirakhi interview amada Dillman na sumna phongdoki nongma Bruce Lee ga maga puna mokhoi gi dojo haidi training facility du daida langminakhi loinana dojo du daleramba khudingma Bruce Lee na sparring da traina mai thiba piramki sparring haibasi thina kauna ba combat sports sing da season ba dugumba training makhal amani masina sadra sing na makhoina tamliba technique sing du practically partner amada oi da oi khana ba ga hairap manana dumak season ba ya hale masakin haksang da kyam nakna natra kyam kana palhan ba ya habaskumba kanglon rules ti dumang laigani wari makha amuk tokse magi dojo gi mai ngak pangamba kana storak trabada Dillman mama sana Bruce Lee da spar tongnaba horame adubu kari thokle Dillman bu mai thiba pi bu Bruce Lee sumnagi second ani hum tamak changki funaba hoba yare haibagi madugi ingitwek phangbaga magi makhong du aigi kok ta dum leiram ledana Dillman na interview du da phongdoki Spar, and we spar. But I went in my fighting stance, and all of a sudden, wow! Film gi nataba taseng ba mag skill lut poina record tokiba thoram amada Bruce Lee na mangwandagi fajana wang chawba henba lumba henba dugumba volunteer ni pa ama magi 1 inch punch na thinmada fan sangna maning handuna paithokibani soktanaba safety gear chest padding upnobna hariba volunteer ni pasigi magi mathabak tu mafam khangna khamdek namkibani karigumba Bruce Lee na magi hijaba mahi amasung leijaba sakti sapu pumba siznaduna kanagum amhekta lambana buthoklagadi magi lambadu gi punsi du mangtakningai oigani thawai mangningai oigani dana Bruce Lee leikitra matung martial arts master kyana phongdong rakhi MMA bu sport amoina establish tawdringai mamang da sorkiba Bruce Lee na magi martial arts training si opponent lamba mabu mangtak hanaba natraga mama sangak toknaba thawai kanchana batumba kutlai amoina train torakibani sida kauba yade si tawba yade haiba sumba kanglun kyana punsilaba martial arts ki match ama thoinabagi laya moina train torakhibanate ligna miyoibagi hakchang gi maramdasu mana martial arts da matam thadabagum kupna ninaki karamba mafamda kamdongna thillagadi khwaidagi hena sokani haiba sigumba human anatomy ga mrilinaba loksang sisumana chapchana tansinki magi thubo yangbagi matangda khara kupthana harabada Green Hornet haribasigi TV series si namamatamda mana kawu tinbasi thuman kibana camera da mayak sing namami taraktabadagi director ni spin hantanaba kangan kiba laiki mayawba film sing de action sing da blur chatanab gidamak mayamdagi frame rate wangna namkibani computer gi matengna kupna nina duni yang da Bruce Lee second am phaw yawdana subnagi second tangkhai ama khaktada mang tapngai odugumba kick kaw ngami haibasi taraina khangba ngamki Bruce Lee ki speed changing nabagi topa thok amada Victor Murkauba world karate champion amada Bruce Lee ki kindagi leithoknaba natraga ngakthoknaba honanki adubu karate champion duna nipal ngakthoknaba attempt tawda nipal tumak ngamkidabane asengba record tumak mijang taminase
ꯆꯌꯦꯠꯅꯕ ꯃꯁꯤꯗ ꯂꯤꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯃꯛꯁꯨ ꯃꯍꯥꯛꯀꯤ ꯃꯨꯠꯅꯥꯏꯗ꯭ꯔꯕ ꯃꯁꯛ ꯃꯉꯥꯜ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯗꯨꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯤꯡꯂꯤꯕꯒꯨꯝ ꯑꯗꯨꯃꯛ ꯐꯥꯎꯍꯜꯂꯤ꯫